Sanungda Nongmei makhol tabadagi loumi singkibadagi senthoknarakre hari Imphal East District ki manung channa leiba sanunggi akoiba mafamsingda lau uduna leiba loumi sing Nongmei makhol khara tanarakpadagi masagi lau sufamdagi mipainaduna kiduna senthoknarakre hari mafam adugi miyoisingla phongdokpagi matungina Nongmei makhol sing adu singlomdagi tai kanana kari kidamakta Nongmei kapthorakibano haibadudi chapchana khangba ngamdri adubu hauzik leiriba phibam asina miyamda mipaiba amasung singnaba kya pokhale nakala maromda Manipur Police ki pauna hai social media da sanung ya koiba mafam singda Nongmei kablakpagi paw sing sandorakpa thengnare adubu yengang pokpi amasung Sagolmang Police Station na konba mafam singdadi asigumba thodok thokpagi paw ama phawa phangde mafam asigi akoibada leiriba marisuba maharegiment yauna security agency amatana Nongmei kapagi paw leite haide Kuki masang hanarakpadagi Mizoram da chensilakiba singi manungda lisingani chonga hankre haidi Myanmar manungda Sen National Army amasung Sen National Defense Force ki marakta chawna ungkanarakpa thoraktuna nakalani gi marakta hatoknarakpadagi Mizoram amasung Myanmar ga tainaba mafam singda chensilaktuna Mizoram thangba maikaida leirakiba refugee lising manga gi manungda lisingani chonga romdi haukiba chayol amarom asida masagi maramda hannaba haukre haina report amana phongdorakle report asina hai Sen National Defense Force na yamna Irang Topam Oiriba, Zoko Thara Masung, Rikodargi Mapam Singdagi withdraw Toba Horakbadagi, Maramda Hanarakpane, Julagi Angan Basarutagi Horakiba Irangasina Maram Oiraga, India Rom the refugee listing Mangarum Senselakibane, refugee Singadu Matam Karagi Oina, Laina Bayum Sing Semduna, Young Mizo Association Gimi Yang Makada Sangza Piduna, Tamlakibane, Hozuk Pawbagi Oina Kut Nariba, Niki Maikaida, Kut Tanaba Lep Nabagi, Paw the late Haili. Alpha I amadi PLA ki kemta drone attack sa tharakiba aran bane haina RPF na phongdorakre Nagaland amasung Myanmar ga lona bangam khaida Alpha Independent amasung PLA ki apunba kem oina leiriba mafamda thasi ki tarani thoida Indian Special Force na aphaba makhal gi drone chamyang khai hena sizinaduna sa tharakiba attack adu aranba thawong ne haina aina thingkraba Revolutionary People's Front RPF ki Deputy Secretary Publicity Robin Khuman na thadrokpa cherol amana haidi cherol asina makha tana hai drone sizinaduna sa kiba attack aduda PLA gi maikaida asiana ama phawba yaukiba leite attack aduda laikhidraba Alpha gi Lieutenant General Nayan Asom amasung atai shokiba kadar singi mafamda RPF ki maikaidagi awaba phongdokle maraiba ki damaka thokraba athauba haibasidagi hena awangba amata leite drone attack amasung proxy war sing Indian Army na sathaduna PLA amadi Alpha Independent da satharakiba thawong asina Manipur amasung Assam gi miyoisingda India na yengliba miyeng adu mayek senghale Puwari dagi hauna Assam amasung Manipur asi India gi mafam nate ning tamna leiramba kingdom ni India na su haukraba puwari sing khangba na maram oiraga Assam amasung Manipur asi yamna laina khudum chansinba yaro haba khangli India na Manipur amasung Assam gi dama phongdokliba sing asi aranba oidaba ngaktani India gi mayokta lanthengnariba singna kaidawnungda Indian oiba yaroi Manipur amasung Assam gi leiriba isu naupuna mak aikhoi Indian nate India na su aikhoi bu khudum chansinaba hona loidabani Indian occupation singi mayokta imaleba ki dama ihau hauba haibase laibak masa oiriba aikhoi khudingmakki ithawni hainasu RPF ki serolasna makha tari nakala maromda NSCN GPRN Y gi maikaidagi su Alpha Independent amasung makhoi gi hoyat amasung pangsau gi mafam singda leiriba kemta Indian Forces Force singna satharakiba drone attack singa du condemn tawi lup asigi maikaidagi laikhidraba singa dugi mafamda awaba phongdokle laikhidraba Lieutenant General Nayan Asomase revolutionary leader singi manungda khwaidagi matik sabulu singba amani haina makha tarakle Khungup tongdana gari thorambagi fine thihan khreari traffic police na lokhalakpa singthaniga oiba thaba amada four wheeler thorokpa miyoi ama khungup tonglamdabadagi lupa lising ani fine thihan khre Imphal West ki mafam amada kanglon kaina gari thorokpa sing check tawbada khungup tonglamdana gari thorambagi dama Imphal West traffic police ki maikaidagi lupa lising ani gi e chalanama Motor Vehicle Act 1988 ki section 213 clause 5 clause A gi makhada fine adu thian kibani hari makhata na so siguma makhal gi drive sing leptuna sathakigani haidi Manipur ki miyamda Rijijuna Modi bu thagatnaba phongdokre Rijiju gi wafamna miyamda hena say nahanba amadi khudong thine ohele haina Congress na phongdokre Union Minister Kiran Rijiju na Manipur ki miyam amasung awang nopok ki miyamda PM Modi na lambi thong yauna semgat sagaliba kaya asigidamak thagatpham thoi haina phongdokre wafam asi Congress ki lusingba Rajesh Kumar Sethina yamna akana mongda yaningdaba phongdokre Kiran Rijiju ki maikaidagi North East leriba miyamna Prime Minister Narendra Modi bu thagatpham thoi maramdi thabak pibadagi hauduna tongan basakho thorangi thabak sing paikhalibani haina phongdokhibani wafam asibu yamna kana yaningdaba phongdokladuna Manipur gi in charge su oiriba All India Congress Committee
Minority Department ki National Coordinator Rajesh Kumar Sethina hai Rijijuna phongdokkiba wafam asi miyamda samam nahanba amasung khudong thiningai oiba wafamni masi BJP na awang nongpokki lamdamda sathaduna lakpa minamba sangi manung chanbani haike mahana hai Prime Minister amana pangthokkiba hairiba thabaksing adudi North East ki oina khak yenglaga tawba nate constitutional duty ama oina mahana pangthokkiba thabakni lambi thabak piba afaba thaknaba ising pithakpa haibasi ruling party amage khudol nate masi democracy chatpa leiba amada leiba mioi khudingmaki phangpham thokpa hak amani Manipur matam sangna waduna leidibani adubu Haujuk Phawa Prime Minister no tumina yengduna leire mioi sani hena leithidabada natana mioi lising kaya lanjena duna leire irang thokraba matung PM Modi na Manipur da amukta khongdadribani tasengna mahaki maikaidagi lamdam asibu nungsiba tarabadi Haujuk Phawa lol thoktriba kadigino lusing bahaibasi social media da wafam khara phongdoklaga demo tawuduna ti hana phongdokhi miyamna waraba matamda miyam gidamak leptun leibadu lusing bani matam kayadagi loisindana lakraba matung Modi na Prime Minister oikraba matung da chathakiba Naga Peace Accord adusu warosin puraknabagi wafam phongdokraba matung haujuk phawba tumina leire Peace Accord tawnakraba matung Modi na wafam asi tha kharagi matungda loisingani haina phongdokkiba adu rijijuna ningsingpham thui haujuk sahi 10 rom sujilaklaba matung asidadi hena phibam chadaba mawong amada lakhalle haiki Alpha ki mathakta chathakiba drone attack NSCN na condemn tawrakle haukiba July 16 gi ayuk anganba pung 2 dagi 3 phawbada Myanmar gi hoyet amadi pangswa gi mafam singda laiba Alpha I amadi NSCN GPRN gi camp singda target tawduna Indian force na multiple drone strike chathaki haina marasiraduna thodok aduda Alpha gi senior leader comrade Lieutenant General Nayan Asom yauna miyoi sing hatkiba bu NSCN GPRN na nungaitaba phongdorokle ngasi NSCN GPRN na thadorokbe serol amada Nayan Asomase Morebak Mazati Gidamakta Kathokuna Laklaba leader amani Aki Tawaina Pontapi Kibasi Lamdam Asigi Mangjaba Amani Amadi Tawdok Adubu Kandem Tawrakle Loina Haukiba Thakara Sida India Langang NSCN GPRN gi Kadar Singla Sathariba Miyot Minaina Thawai Kaya Makhre Amadi Kaya Amana Sohanki Indiana Masagi Apaba Kusukula Sizinaduna Lona Lalong Kaya Sathariba Sirijana Sida Ladiba Singnam Sinduna Thambangangani Haina Kalabadi Madu Asawa Asoiba Amani Haina Pongdorakle Asigumba Hingsa Asina NSCN GPRN amadi Alpha I ki thauna kaidawnungda namthaba ngamloi hairakli Coaching Center singda sel taliba lenga ke oja sing action laudrabadi maming phongdoklagani hana MSM na phongdokre lenga ke high school amadi higher secondary school singda oja oiliba singna lanai gi oijaba thiduna coaching center amadi private institution tawriba sigi matangda lenga ka ari leinaba singna miyeng jangdrabadi athuba matamda oja singi maming matha lakthoklagani hana Manipur Students Federation MSM na phongdorakle MSF ki office pangthokiba pawgi mifam amada loba sigi president Hijam Roshan na hai Department of Education S na haukiba kumja 2022 gi October 10 da thokiba serol amagi matungina laingak ki loisang da thabak tawriba amatana mangjawnana laingak tagi ayaba lawdana phongna natraga hakthengna lololetik amada thabak tawba yade government gi oja amana laingak ki mahi loisang da tamliba mahiroi singbu puning changna takpi tambiba gi mahuta lanai coaching tuition amadi school sing hangduna leiri haina palladuna mahana hai nongma gi laingak ki school sing mangtharagliba chairak sida laingak ki oja kharana laingak ki school da tamliba mahiroi singbu hena fahana bu hona bagi mahuta lanai khudong chaba lawduna education haibasi khunai ama sembada yamna maru eba masakni education gi mangal yaudaba khunai adudi leikha taraba khunai amaga pangkhakni haina su mahangna phongdokki lamdam asida piriba education gi kanglona si matam amada British na khudam chalamba leibak singda makhogi yaifanaba maongda semlam madugi makha samtharakpa machet amani haina lawba yai matam adu da pikhiba mahi masingi kanglonbu achaw asang senjaw paiba kharana mataw tamduna masagi lanai oiba maongda ngasidi senda lambi oina school linkhanarapani haina lawbasu yai lanai gi oiba maongda senda lambi oina masagi oijaba thiduna lenga ki ojana coaching tuition da yauriba singi mathakta lenga na athubada miyeng sangbiyu hairiba oja singna su masana khangna athubada thawong asi lepkadabane karigumba MSF na thengnarabadi masana responsibility pujagadabane loinana senariba oja singi maming matha amadi hangdokliba coaching tuition center singi maming matha pun lauthoklagani hana su mahana phongdokhi